jungle. Hojing numiyong babung baro takibolo na akanaba pauche singi pongkakiwa pauche singkara story Meitei dagi kuthangda pau sandona izari akanaba pau izari Mazar agreement dai hena sati moong na mayon ama satpa haure kanaba tangai fadi bimol audio script ki fast generation coffee bikalam na musmin ko na business na da kangan pre National Highway the free movement lehenaba thakyo PIL ki hearing sathakre DIPR Manipur Fact Check Minthonba Facebook page launch tawkre Manipur gi irang SDPO anan harpada lautunaba yawo nupa amasu ANR na phare more da kuki singa matang kakana muthet total shutdown laukthokre MPMC gi mai paklaba madi ko osem position holder sin poning tawakre warosin phangdi pawa sa silab khongjang kya da susarap yaki gani hojik makha tawa pau pizari wakhalon manaba apunba wama Kangleipak na oiba thabak thoram amadi saru yaduna lagli amadi warosin phangdi phabu laksilab khonjang kya da su saru yaki gani hairi wama gi siro asina hai sahi ohum phajil lakadoi chin narco terrorist singi atamna Meitei khunai da handarak tuna hatpa tappaga natana miyangi maru oiba lambi singa satpa yaroi haiduna tinglibase atubada warosin purakadabni haiduna lauduna miyangi apami matung ina lagli Liang na kan hona zarabasu khojin thorang punam arema tabagum miyam da uri komi na sinduna miyangi wahang khongsatta maike kya dagi pising kiba merodengi makha tarakpa oina ibo yama sumangli la sanglenda Peres compound da amuk pung 13 pangtokadriba mi ohungi miyangi khanai na miyangi warep lobgi numit asi asumba khongthangni haina lobga loina wamansu saruk yanaba firep lore waimu Waikulam chatpa ikai tingai pamba madi neklaga pangtawda tawbagi wakal thadokna thoram asibo madi iraiba kanbagi laksiliba isu asibo nathainaba honabagi mahut irapa ipurup kannaba isu asi warosin thiriba asida yaksinduna kokomigi thoram asi mai pahannaba honaminaba saruk yaminasi lenga ko athubada warosin purakna honabiyu hainasu wamagi sirol asina makha tarak Hujik makha taba pau pizari NEP lisingam kun ngana zatna kiba MU na hiram gyana majin thaba ngangkre Mani University gi NEP National Educational Policy lisingani ga sumna kun gi manu yawriba core military matam sana ing lisingani ga sumna kumathoi dagi lisingani ga sumna kunithoi academic section gi matam thabak oina pangthokpa haukiba ngarang Awang Nopoki at the University Singa Sandonaba the Hiram Kiada Majin Tab Kudong Saba Fongam Cre India 2-day NE report Hype Mogimatung in Awang Nopoki Ayam University the NEP listening Sumno Kundagi Awanung the Yariba core military sing as a in listening a sumna Kunitoidi Kulum Doidagi Bangtopa Hauki Adu Manipur University or the Bas Sangsila Narem Lokendro Singagi as a Papiriamaga Loina na academic section lisingani ga sumna kumathoi dagi lisingani ga sumna kunithoi dagi thabak oina pangthokpa haukibani NEP lisingani ga sumna kun gi manung da yawriba core elements sing thabak oina pangthokpagi matangda Awang Nopoki Central University gi samdamnabada Manipur University gi NBC academic back of credit sada marfurom enroll tawba ngamki university asigi affiliate Tokyo Government College Sada Homdra Rom da Sahi Marigi undergraduate program FYUP grad Tobangam Ki Hari Bukongta Si Ati Awang Nopoki Central University Ting Sumajing Thaba Amani Haidi NEP lisingani ga sumna kun ase academic section lisingani ga sumna kumathoi dagi lisingani ga sumna kuni thoi dagi thabak oina pangthokpa haukiba asiga maram oire university asiga punna mairoi lising tare rom register tawki punna mairoi lising humdra rom gi data upload tawba ngamki masigi mathakta tangai phadana BSc account asida program manghandana education leptana chathaba yahanga doribani paksana from year undergraduate program FYUP
ꯑꯦꯗꯣꯞꯁꯟ ꯇꯧꯕ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯅꯤ꯫ ꯃꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯐꯤꯂꯤꯌꯦꯠ ꯑꯣꯏꯕ ꯀꯣꯂꯦꯖ 170ꯔꯣꯝ ꯉꯟꯅ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯉꯝꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯑꯦꯐꯤꯂꯤꯌꯦꯠ ꯑꯣꯏꯕ ꯀꯣꯂꯦꯖ 119ꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛꯅꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯌꯥꯒꯤ ꯆꯥꯎꯈꯠ ꯊꯧꯗꯥꯡꯗꯨ ꯉꯥꯏꯔꯤ꯫ ꯁ꯭ꯇꯦꯠꯇ ꯀꯥꯡꯂꯨꯞꯀꯤ ꯎꯪꯈꯠꯅꯕ ꯂꯩꯅꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯑꯃꯁꯨꯡ ꯐꯂꯇꯤꯒꯤ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯆꯠꯊꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯐꯤꯖꯤꯕꯜ ꯑꯣꯏꯕ ꯃꯍꯩꯔꯣꯏꯁꯤꯡ ꯆꯥꯅꯕ ꯁꯤꯁꯇꯦꯝ ꯍꯧꯗꯣꯛꯇꯨꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯜꯂꯤ꯫ ꯂꯩꯕꯥꯛꯁꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯌꯥꯗ IKSꯀꯤ ꯏꯟꯗꯤꯌꯟ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯔꯤꯁꯨ ꯂꯨꯝꯅ ꯂꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ IKS ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯄ ꯂꯣꯏꯅꯅ ꯚꯦꯂ꯭ꯌꯨ ꯑꯦꯗꯨꯀꯦꯁꯟ ꯑꯃꯁꯨꯡ ꯚꯣꯀꯦꯁꯅꯦꯜ ꯀꯣꯔꯁꯇ ꯄꯨꯟꯅ ꯆꯠꯅꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯂꯣꯀꯦꯜ ꯀꯜꯆꯔ, ꯗꯥꯟꯁ, ꯃ꯭ꯌꯨꯖꯤꯛ ꯑꯃꯗꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯅꯣꯂꯦꯖꯇ ꯃꯔꯤ ꯂꯩꯅꯍꯜꯂꯤ꯫ ꯃꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯊꯤꯑꯣꯔꯤ ꯅꯠꯇꯅ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯍꯜꯂꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯄꯨꯟꯅ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯔꯁ 33 ꯍꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄꯔꯐꯣꯃꯤꯡ ꯑꯥꯔꯠ ꯑꯦꯟꯗ ꯐꯤꯖꯤꯀꯦꯜ ꯑꯦꯗꯨꯀꯦꯁꯟꯒꯤ ꯚꯣꯀꯦꯁꯅꯦꯜ ꯀꯝꯄꯣꯅꯦꯟꯠ ꯍꯥꯞꯆꯤꯟꯕꯒꯤ ꯃꯍꯨꯠꯇ ꯇꯨꯔꯤꯖꯝ, ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯃꯁꯨꯡ ꯍꯦꯟꯗꯂꯨꯝ ꯑꯦꯟꯇꯔꯄ꯭ꯔꯦꯅ꯭ꯌꯣꯔꯁꯤꯞꯇ ꯃꯤꯠꯌꯦꯡ ꯊꯝꯍꯜꯂꯤ꯫ ꯃꯁꯤꯒ ꯑꯦꯗꯨꯀꯦꯁꯟ ꯑꯃꯁꯨꯡ ꯔꯤꯖꯅꯦꯜ ꯏꯀꯣꯅꯣꯃꯤꯒꯤ ꯃꯊꯧ ꯇꯥꯕ ꯑꯗꯨ ꯃꯔꯤ ꯂꯩꯅꯍꯜꯂꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯆꯍꯤ ꯑꯃꯗ ꯃꯍꯩꯔꯣꯏ 5,000 ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯃꯍꯩꯔꯣꯏꯒꯤ ꯑꯦꯟꯔꯣꯜꯃꯦꯟꯠ ꯆꯥꯗ 35 ꯍꯦꯟꯒꯠꯄꯒ ꯂꯣꯏꯅꯅ ꯃꯜꯇꯤꯂꯤꯡꯒꯨꯌꯦꯜ ꯁꯄꯣꯔꯠ ꯀꯌꯥ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯗꯤꯃꯥꯟꯗ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗ ꯀꯌꯥ ꯇꯥꯟꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ MoU ꯑꯃꯗꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯂꯩꯔꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯣꯏꯟꯠ ꯑꯃꯠꯇ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯔꯛꯇꯕꯅ ꯅꯥꯒꯥ ꯇꯥꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯡꯗ ꯕꯟꯗ ꯆꯠꯊꯔꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯐꯨꯗꯍꯤꯂꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ FNCCꯒꯤ ꯀꯟꯚꯦꯅꯔ AG ꯑꯈꯤꯝꯌꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ AG ꯑꯀꯤꯌꯨꯅ ꯍꯥꯏꯈꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ FNCCꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ FNCCꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨꯗꯤ ꯅꯥꯒꯥꯒꯤ ꯂꯝꯗ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯇꯥꯏꯒꯔ ꯔꯣꯗ, ꯖꯔꯃꯟ ꯕꯣꯔꯗꯔꯅꯆꯤꯡꯕ ꯃꯃꯤꯡ ꯖꯥꯠ ꯊꯣꯟꯖꯤꯜꯂꯒ ꯂꯝꯕꯤ ꯁꯦꯝꯕ ꯌꯥꯔꯣꯏ, ꯅꯥꯒꯥ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯂꯝꯗ ꯁꯨ ꯀꯦꯝꯞꯁꯤꯡ ꯊꯝꯕ ꯌꯥꯔꯣꯏ, ꯅꯥꯒꯥ ꯇꯥꯕ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯗ ꯄꯣꯄꯤ ꯐꯥꯔꯝ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯄꯣꯄꯤ ꯊꯥꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯌꯥꯟꯊꯠꯀꯗꯕꯅꯤ, ꯅꯥꯒꯥ ꯇꯥꯕ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯃꯤꯆꯝꯁꯤꯡꯗ ꯑꯀꯤ ꯇꯨꯖꯤꯡꯕ ꯄꯤꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯏꯪ 1982ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯕꯒ ꯃꯅꯤꯄꯨꯔꯗ NRC ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯇꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯗꯤꯇꯦꯛ, ꯗꯤꯂꯦꯠ ꯑꯃꯗꯤ ꯗꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤ NFCCꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇ ꯏꯪ ꯁꯣꯛ 1995ꯗꯒꯤ ꯑꯥꯒꯁꯠ 9ꯗ MUꯗ ꯑꯃꯁꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ FOM ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯑꯃꯗꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯔꯛꯇꯕꯅ FNCCꯅ ꯇꯥꯡ 12 ꯑꯍꯤꯡ-ꯅꯣꯡꯌꯥꯏꯗꯒꯤ ꯕꯟꯗ ꯑꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤꯁꯤꯡ ꯑꯁꯤ ꯍꯦꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯍꯟꯅꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯕꯤꯔꯛꯎ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯖ ꯆꯠꯂꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯤꯡꯍꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯒ ꯂꯣꯏꯅꯅ ꯍꯥꯎꯁꯤ ꯑꯂꯥꯃꯤꯌꯥꯒꯤ ꯃꯗꯤꯅꯥꯗ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯏꯝꯐꯥꯜꯗꯒꯤ ꯀꯣꯜꯀꯇꯥ ꯊꯥꯗꯣꯛꯈꯤꯕꯁꯤꯡ ꯂꯝꯇꯥꯈ꯭ꯔꯦ꯫ ꯍꯖ ꯆꯠꯄꯁꯤꯡꯗ ꯄꯥꯎꯖꯦꯜ ꯄꯤꯔꯗꯨꯅ ꯍꯖ ꯈꯨꯔꯨꯝꯕ ꯆꯠꯂꯤꯕꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯟꯊꯨꯡꯐꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯧꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈꯤ꯫ ꯍꯖ ꯆꯠꯄꯁꯤꯡꯗ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯍꯖ ꯆꯠꯂꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤ ꯂꯩꯍꯟꯅꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯑꯄꯨꯟꯕ ꯅꯨꯡꯉꯥꯏ-ꯌꯥꯏꯐꯕ ꯑꯣꯏꯍꯟꯅꯕ ꯈꯨꯔꯨꯝꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯗ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯍꯖ ꯀꯝꯃꯤꯇꯤꯒꯤ ꯃꯈꯥꯗ ꯍꯖ ꯆꯠꯅꯕ ꯃꯤ 459 ꯈꯟꯒꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤ 1,152ꯗꯤ ꯉꯔꯥꯡ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯅ ꯃꯤ 208 ꯀꯣꯜꯀꯇꯥꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕꯁꯤꯡꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯨꯔꯤꯖꯝ ꯃꯤꯅꯤꯁꯇꯔ ꯐꯨꯔꯥꯏꯖꯝ ꯂꯣꯀꯦꯟ ꯁꯤꯡꯍ, ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯤꯡꯍ, ꯍꯤꯊꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLA N ꯅꯨꯔꯨꯜ ꯍꯁꯟ, ꯍꯥꯟꯅꯒꯤ MLA ꯑꯟꯁꯥꯖ ꯈꯥꯟ, ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯗꯤꯔꯦꯛꯇꯔ ꯆꯤꯝꯄꯦꯃꯩ
ꯀꯩꯁꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫